Ahanbada maru oiba pau Manipur Civil Services Combined Competitive Mains Exam 2022 gi ngasi ayuk thokpa exam da nungthilda thokpa subject ki question paper yansilapdagi exam ni thokre Thabu maba phajilak phauba ya school chinga khamlekai da leiba RIMS ki hanagi physiotherapist asem ongbi ruta ni hata chenaba sing thaba ngamdabagi mayok ko maidel sing wakan ni pagjakatre amadi iroi semba mayai lekai da leiba sana bandhan lobagi thabak tawba miyoi amagi yumda sakhangdaba singna Chinese hand grenade ama thamjilambe Kurumjari ISCOM News Meng Tabir Pumna Makpu Ahan Maktada Suraj Khongban Tabam na Taram na Okcheri Hauzik Mapung Oiba Pau Tha Sigi Tang Taretagi Hauduna Chatharakliba Manipur Civil Services Combined Competitive Mains Examination 2022 gi ngasi ayuk thokpa subject ki mahuta nungthilda thokpa subject ki question paper sing yausir yaurakpadagi exam ni thokre Pau asina hai ngasi ayuk amadi nungthilgi oina General Studies paper 3 amadi paper 4 gi subject sing Thoki Hairi, Adubu candidate sing exam center manungda, Changlaba Matungda subject animaki question papers sing adu Pirakibani Hairi. Thodok aduna maram oiraga, ngasi thokpa subject anima cancel taunaba Manipur Public Service Commission MPSC na Pirep Lokibani Hairi. Atuba matamda cancel taukraba paper ani adugi exam sing pangthok naba anoba matam ama lep lagani. Ngasi gi thawong adu candidate sing na pendaba phongdok pagaloina na MPSC gi cheksin dabani Haina su Pungdoraki. Panbayabadi exam si Infalamadi Guwahati Center and the Pangtok Libani. Haukiba October Gitang Tara, Hundogi Numidang Wairamda, Yasko Chinga Kamlika the Liba, Rimski, Hanagi physiotherapist, Asem Ongbi, Angom Rita Kobi Chahi, Humputare Rom Surabinu Piama, Masagi Mayumda, Sakang the Basingna, Hatok Piramba Todo Adugi Langla Langzin, Nasi Pauba, Marilena Basingna Putopangam Dana Labagi, Mayuk the Lekai Sigi, Maira Paibi Singalona, Akoiba the Leba, Lekai Singi, Maira Paibi Sing Punsindana, Nasi Yasko Chinga Kamlerak Machinda, Wakat me from Chatakre, Wakat me from Aduga, Marilena, Lekai. Adugi Maira Paibi Thongam Saroja Devi na Fongdo Kibada Asem Ongbi Rita Laikidaba Si Thabum Ama Pharak Laba Phauba Police ki Maike Dagi eyewitness Laite Haidona Si Phaubada Karisu Taudana Laiba Haibasi Yamna Laibak Thibani Asigumba Tamthiba Mihat Amada eyewitness Laitrabasu evidence Kaya Ama Puthokduna Mihat Pasing Adugi Langla Langjil Puthoknaba Pambai Sing Sajin Nadriba Karigino Police station ga nakna na lairabasu miyam gi punsi kanba ngamdrabadi arapa mafam singda laiba miyam di kari oigani thodok asina maram oiraga hauzik laikai asida athengbada miyoi amata mapan thokpa ngamnadre aki akhang kaya mayoknare maram aduna athuba matamda circumstances evidence lakhatuna chenaba miyoi sing phana bahona biyo amadi rita gi achumba langla langjil phangnaba honagadabani haina phongdokhi memorandum governor da su pisan jarure DGP da pisan lure speaker da su pisan lure adu oraga su mo da pisan laga su murder si mi hat pasigi matang da lang ji amata su kenda phangda ba adu na koi mara pai bi ma am si am pen de le kai si da le ba mi pung khudi ma loi kinare na hangai di pung drama thoi baro tra haidi any ahing bok da mathan chat pada kinaram ba na te ba husiti le kai da le mi me am se pung taruk tare ta ba da thong loi lon mi phibam le re adu ga nudinda angang haidi mathanda thamamba bok da kinare aduna thonglon begi phibam loi lainare aduna misigi phiar se akoina haidi atho matamda haidi bita sigi mi hat pachi pusoktraga disi phim mi hat pase pusoktraga di aphi phiar se lokko pangamaro aduna koi mera paibi mi amsi punjara ga sigi koi sumainam suma protest tongzab Dr. Angomrita gi magi kil ma hali ba mi hat atho tan putopi hai pasini koi timana ko justice for Angomrita
Lamphel Police Station Konba Iroi Semba Mayai Likai the Leba Samurai Latpam Independent Sharma Koba Sana Bandhan Lobagi Tabak to Mio Amagi Mayumda Ngasi Numit Yung Matung Pung Ohuma Kairam Tarak Pumatamda Sakang the Basing Chinese hand granite Amatanzilamle Praise na Pangba Paugi Matungina Ngasi Numit Yung Matung Pung Ohuma Kai Tarak Pumatamda Samurai Latpam Independent Sharma Gi Machanupa Samurai Latpam Dayanandana Mayumdagi Tolak Pada Yum Gi Tongal the Bom Adu Layamba Tengarakpani Hairi Bom Thamzil Lambagi, Pau Hek Pangbaga, Lamphel Police ki team Amalaktuna Yangsin ki. Tungda Manipur Police ki Bomb Detection and Disposal Squad ki expert sing laktuna. Bom adu asoy angam yawdan diffuse tawraba matungda lawthok ki. Bom adu kanana kari maramgi Thamzil Lam Libano haiba chapchana khangmangamdri. India Langakna Lamdamasida Tokliba Irang Asibu, Nathaiduna, Tamnaba Kumhai Harau Kaya Silabra Haibagi, Jingnaba Kaya Lerakle Haina Hanagi Minister Bijoy Koizam the Fundorakli, Wafama seeing Asikuragi, Nesu Ground, the Pangtukiba, Apunba, Sinmigi, Chaukatarang Lob, ASCTLG, Tare Laksuba Foundation de Taramaduga Mari Lenina, Mahakna Fundokibani. Bijoy Koizam na Makataraduna, Lamdam Asida Ladiba, Nupi Oibi Kayana, Masagi Yum Punaba Hotnaba Kaktanatana, Tongan ba Hiram Kaya the Su, Nupi Oibi Singna, Kunai Asiga Jawataudan Kaya Puduna Lakli Haibayai, Amadi, Manipur Tokliba Irang Asibo, Waroi Sin Amapuraknaba, Hotnabagi Mahut, India Langakna, Lamdam Asida, Kumhai Harau Kaya Chatarakli Basi, Tokliba Irang Asibo, Nathainaba, Sin Labra Haibasu. Jingnaba Kaya Leraktavanate, Loidana, Lamdamasida, Lady CSO Signa, Changsi Lakpa, Kongzang Kaya Sibusu, Manning Halakpagum, Taraklibasi, Lamdamasigi Mama Oibi Singna, Kongpam Jetna, Lepa Haibasi Yamnamak Matautai. Masida Natana, Ngasi Pauba Manipurgi, Apunbagi Satam Kaibayari Haiduna Laklibasi, Maite Yamadi, Maite Pangal Kakta Oiri Haibayai, Loidana Handak NSCN IMG, Luchingba Singna, Tamlakiba, Tongan Bawafam Singa Dubu. Akan ba mawongda kandem tawi hainasu mahakna phongdokhi ngasigi thoramaduda hanagi minister Bijoy Koizam Imphal Municipal Council Ward number 3 gi corporator Loksangbam Romola social scientist Dr Kiran Yendrambam amadi lubasigi president oinam inauna maru oiba mithunglen sing oina saruk yakhibaga loinana relief camp ta leriba IDP ningol oibi sing yauna ningol chakobagi thoram amasu pangthokhi Manipur Sarkar amasung Bharat Sarkar tadibra habise pai khandi akoi ngasi irang ase maning halakpadongna khara tawi CSO singju masigi matangda akoi wafum thamok pase khara nemthar bung to maramudona akoina khalibadudi Manipur sidi hara kumai yam pamba ni mo pamba saba thako pamba Festival yang pamba dan di festival itu terselaka, moise, aduh bahasa itu loh ya kau meni, kau kiri hari itu Bharat Sarkar nak kelkan dah, tongan bah pergi festival sing, kumai sing, adik tanah jangan iman itu putuan dah, aku memang itu punya lakukan dah, aduh pergi kok terlebih aku pergi lanjutnya kau memang masih hanjaran bah. Manipur Irang Bhabi Wakan se Nathiraga Thamnana Phonarabara Habitu Koi Sinira Bangde Laibaki Damak Kathokpa Haibasi Hayengi Mirolbu Mikap Thokhan Mani Haina Aina Thinkraba Lalholo People's Revolutionary Party of Kangli Park Pre-Parky Publicity and Propaganda Charles the Affair Lengak Ngakpa Luangna Thokpa Cherol Amada Fungdorakli Cherol Asina Makha Taraduna Kumsing Lising Amaga Chamapal Humdran Nepal November Tarani Thoigi Ayuk Angan Mada Kamengi Laimarokta Laiba Pre-Parky Transit Camp Amada CRPF Amasung Manipur Police ki Apunba Force Amana Kanghogdana Landarakuna Camp Atuda Laiba Pre-Parky Dhiren Elias Angam Amasung Kavikanta Elias Laingam Aduga PLA gi Gambhir Punna Lebaki Mamal Yamlaba Athoba Ohum Laikidaba Amadi Kumsing Lising Amaga Chamapal Marfu Manga November Tarani Thoigi Numidang Wairamda Kabu Wakchingda Leiba Sugar Factory ki complex manungda duty taba security ki makhuta party asigi Luching Purel RK Tulchandra alias Loya Taba Punsi ki Aroiba Yahip Tan ki Indiana Munduna
Lobi Kraba Ireibaki Ning Tamba Hanjinaba Haukiba Jahi Karagi Mamangdagi Lamdam Sida Lepalaitana Chatarakliba Ning Tam Yawol Lantheng Sida Tawaina Ponta Pi Kraba Mamal Naidraba Tawai Pumna Makpu Ikai Kumnaba Utuna Kumsing Lising Amaga Chamapal Humdra Mapal November Tarani Thoidagi Red Army Pre-Parkna Leptana Pangtokuna Lagpa Athoba Singi Ning Sing Numit Handak Sulakliba November Tarani Thoi Inkumja Lising Ani Kunmanga Yumsa Kaisa Numita Levak Miam Galoinana Pangtok Lagani Hai Riba Numit Asida Makal Amatagi Harau Kumai Tobiganu Amadi Numit Asigi Numidangda Yumthong Kuding the Mera Katpiu Amadi Laikhidraba Athoba Thobe Singi Ning Sing Khubamda Mera Katpiu Haiduna Ireibak Cha Singda Nolukchari Kanglei Paki Ning Tamba Hanjil Hannabagi Damak Miyamgi Luchingba Hizam Irabotna Yakai Biduna Meitei State Committee MSC Amadi Revolutionary Government of Manipur RGM na Chingba Yawalop Sung Namakha Samtharakiba Ningtam Yawol Lantheng Aduna Marai Chaitara Krabada Kumsing Lising Amaga Chamapal Humputra Nipalgi November Tarani Thoida Kamengi Laimarokta Mareibak Ningba Athoba Luchingpurel Ahumna Thawai Katkibaduna Ireibak Miyamgi Thamoidagi Matam Khara Mami Samluraba Ireibaki Ning Tamba Hanjananabagi Ihul Amuk Nauhonana Yaning Hulakhi Thodok Adubu Matamadugi Lamyanba Chefongna Laimarokta Meitei Pakhang Sengi Ikheng Haiba Caption Sigi Makhada Asumna Saithai Nakhoigi Hayengi Damak Ekhoi ngasi chatle haiba I machugi angangba mayekna iba warol sing asiga loinana Melegi dolai adu yamna chinglemna mang thaduna chatki dolai adu gi tungda lebak miyamna Ekhoi su nakhoi gi natung ilakani haina iba chebang mayam paiduna wa machet amata ngangnadana tumin inaduna Imphal Mayol fauduna chatki lambi pena khongkhide awaba tengtha khol amata takhide Aiba warol ani aduna Kanglei Miyamda Paukhong Chanmanatana Adu Yamba Miyam Aduna Mana Manil Amatanaidana Sanglaba Procession Amachatkibadu Ubada Tuzungmangzungba Pokhi Maribak Ningba Saba India ki politics Toba Kayana Ireibaki Puwaribu Lana Nathaiduna Miyambu Aranba Lambida Lamzingduna Leibaki Amasung Purupki Ning Tamba Manghananaba Su Silli Masina Chathariba Ning Tam Yawol Lanthengda Achoba Reactionary Force ke Saktam Laudana Tattana Yakai Thingai Bagi Thawong Chatharakpani Masina Maram Oiduna India ge Loilam Oiraba Kanglei Khunai gi Saktam Furupki Ning Tamba Phangnaba Manaba Chakthong Phithung Phangnaba Amasung Chaukhatpa Lebak Khunai Ama Oinaba Ninghanaba Leitana Pripak Amasung Masigi Lanmi Sanglo Red Army RA na Lanthengnarakli Amadi Pandam Phangdriba Phauba Ninghanaba Leitana Ningtam Yawol Lantheng Chatakhigani November Tang Tarani Thoi Inkumja Lising Ani Kunmanga Athoba Singi Ningsing Numit Asina Lagpada Ningtam Yawol Iho Asigi Damakta Thawaina Pontha Pikraba Athoba Thobi Pumna Magda Red Army Pre-Parkna Ikokno na Ikai Khumnaba Ucheri Amadi Makhoigi Thawaina Ingna Chikna Yataba Oira Sanu Hairi Fatherland Kanglei Park Manipur gi Masak Magun Kaya Singasi Missing Yamjadrabasu Matam Amadadi Chingtam Anigi Apun Basaktamna Ingna Chikna Nungsi Chanana Kundaminana Kundanaram Bine Adubu Ngasidi Mitei Furupna Mapangal Kara Sonthal Kibadagi Pungkai Kairaba Likligi Sagyeng Mingselamagi Matau Oiraktuna Hingminariba Furup Kanglup Kodingmaki Thangataba Ikhong Singda Machet Taraba Liklina Tintatle Tamthiba Fibam Amada Sem Saduna Lenakre Asigumba Tankak Asida Kumhei Haraugi Nishada Laichunaba Manba Mawongda Meitei Furupna Mapung Oina Kundariba Kanglei Paki Tampak Lamdamda Lakliba PR Government Thaurang Lakliba Sangai Festival Asi Festival Boycott Tawbaga Loinana Lakliba Taramapal November Gitang Taramapal Lising Ani Kunmanga Yumsa Kaisa Numit Kanglei Park Communist Party Military Council KCP MC Progressive Nomagi Oina Kanglei Park Sin Bathungna General Strike Lauthokle Haina Aina Thinkraba Lalholubasig Information and Publicity Secretary Mahik Homba
Maitaina Thadorok Cherol Amada Hairakli Cherol Asina Makha Taratuna General Strike Asina Hospital Water Supply Maiholang Pok News Amadi Mediaga Marilainaba Tabak Singdi Konsin Loy Karigumba KCP MC na Thingwa Thamliba Sangai Festival Asida Manga Kanduna Nampu Hapu Tarok Labadi Maduda Thorakpa Afa Fatagi Tekchak Kudingmak President Role Gi Lengak na Puzagadabani Miyam Gi Wakat Kayadagi Partina Paikhalak Liba Sangai Festival Lising Ani Kunmanga Boycott Tobagi Khongjang Asida Kanglei Miyam Kudingmakna Wakal Taminarasi Haiba Wafomda Nolukna Party Gi Maike Degi Ningsingzari President Role Gi Lengak Asigi Makok Oiriba Governor Nasu Kumhai Harau Pangthoktuna Meitei Furup Singh Asi Angau Aphai Oina Moithem Togduna Kumhai Gi Nisana Lang Thaktuna Thamjillaga Meitei Khunai Asi Lekha Tana Hena Mang Taknaba Silloidabani National Highway Singda Meitei Furupna Maning Tamna Chatpada Athingba Thamjinduna British India Government Ki Furup Masel Tokhai Tahanba Hatok Nahanabagi Community Amada Tongshinduna Divide and Rule Policy Ki Thabak Tauba Khudakta Leptuna National Highway Singda Meitei Community Ki Free Movement Lagdib December Ki Tang Ahum Phawgi Manungda Lehingadabani Karigumba Piriba Matamasigi Manungda National Highway da Meitei Community Singi Free Movement Lehendrabadi Kanglei Park Manipurda Ahan Bagi Oina December Tha Ama Chupna General Strike Makhata Thabagi Fidep Lawrak Payai Haiba Akan Bachekshin Wasu Thamlakli Government of the People's Republic of Nagaland GPRN gi Atokilon 30H Muivan February Mapul in Kumzalising Ani Kunmarida Pikhiba Pautak Amada Naga Taba Mafam Singda Paikat Liba Chaukat Tharangi Thabak Thoram Singda Kana Gumbamioi National Worker Village Group Natraga Organization Singna Ayatpa Apan Bapi Danaba Kanghalakhiba Adugi Matungina Naga Taba Mafam Singda Paikat Liba Chaukat Tharangi Thabak Thoram Singda Mari Lainaba Singna Quality Maintain Taubatanatana Lengak Nampiriba Matamgi Manungda Hariba Thabak Singa du Quality Maintain Taubaga Lunena Matam Chana Losinanaba Apil Taurakli Wafam Asing Asi NSCN GPRN gi Central Administrative Officer Zaila Zaliangrong Reason na Thokpa Cherol Amada Fungdorakpani Cherol Asina Makha Taraduna Naga Taba Mafam Singda Paikat Liba Chaukat Tharangi Thabak Thoram Sing Asi Ningthina Amadi Mapung Phana Khumang Chausilag Ga Haibadi CSO Mahiroi Lamdamasigi Naha Amadi Village Council Singi Achoba Thodang Lay Adumoina Mak Karigumba Hairiba Chaukat Tharangi Thabak Thoram Sing Asida Kanagumba Amana Ayat Papirak Patarbadi Maduda Tholakpa Apa Phatagi Tekchak Pumna Mak Mari Lainaba Work Agency Sing Department Amadi Atay Mari Lainaba Authority Singna Puzagadabani Hairi With innovation in learning, world-class facilities and caring mentors, UNACO School empower young minds to think, explore, and excel. From creativity to confidence, we nurture every child to discover their best self. UNACO Schools, empowering minds, inspiring futures. Registration is now open. Don't wait. Secure your seat for a brighter tomorrow. Join UNACO School, visit our campus, or register online. Break Matunda Taramok Chiri. Angan Babatamda, Kakchingi, Ipaipu Singna, Yochak Tiduna, Yotsung Yosat Tarambagi, Tabak Sing Tungi Mirol Nasu, Kanghona Bagi, Wakalonda, Laifam Pana Liklai Loisangamadi, Kaksing Kalaina Punna Honaminaduna, Kaksing Tumkong Mang Hidak Kha Konchinda Leiba Laifam Pana Liklai Loisangi Sanglenda Semgat Sagat Khiba Mitam Singh Asi Maikhum Hangdoktuna Miyam da Khusina Kre Mitam Singh Maikhum Hangdoktuna Miyam da Khusina Bagi Thoramaduda Hanagi MLA Yankom Surchandra West Bengal gi Customs Preventive ke Principal Commissioner Vinayak Azad Income Tax Commissioner Banita Naurem DFO Chandal Dr. Naurem Munal Macha Chanugi
President Dr. Nomaithem Pramodini, Social Worker KSH Kennedy, Amadi, Ravi Jewelry gi Proprietor Ravi Mayang Lambamna Chingba Maru Oiba Miyoi Kaya Saruyaki, Thauram Aduga Mari Lainana, Laifam Pana Liklai Loisangi Secretary gi, Thausu Puriba Kaksing Kalai gi, Advisor and Kogen Chandrana, Thauram Adugi, Nungi Warol Piraduna Hai, Laifam Pana Liklai Loisangasi, Inkomza Lising Anikun Thoida, Linkatuna, Kumza Lising Anikuni Thoigi October da Office Linkatuna, Safung Lakibani, Loisangasi, Linkat Kibagi, Maru Oiba Wakalondi, Lamdam Asigi, Haurakliba, Mirol Singna, Mikhapo, Hingdanaba, Ekoigi, Nat Asibu, Ngaktuna Tamnabani Haiki. Apunba Khorirol gi Malem gi Lupna Sinduna Toism Vogendra na Iba Fire of Freedom from Lullabies Hainaming Thunba Saireng Lairik Amangasi Palace Compound Leba Lamyan Basanglen da Phongkre Hairiba Saireng Lairik Phongbagi Thoramadida UNLF ki Hanagi Chairman Ningthemcha Sana Yaimana Athoi Pemethung Apunba Khorirol gi Malem gi Lup ki President Waikhom Amuchauna Thoramapu Mahila Kavya Manch Manipur ki President Dr. Khetrimayum Subadani Amadi Lairik Asibu Saktakpa DM University Manipur ki Associate Professor Dr. Longzam Sarachandrana Akhanaba Mithung Lensing oina saruk yaki ngasi gi Saireng Lairik Phongbagi Thoramaduga Mari Leinana UNLF ki Hanagi Chairman Ningthemcha Sana Yaimana Hai Kibada Toizam Vogendro Hairiba Aiba Sina Chumnagi Saireng Khakta Ibada Nattana Malem Asida Leiriba Miyoi Basingna Thengnariba Awa Nungai Asibu Chingsinduna Iba Saireng Su Yauri Masigi Mathakta Human Psychology Asibu Munna Orairaga Puthokpa Saireng Su Adumak Yauri Hairiba Saireng Amadi Nobel Lairik Ibada Thawai Yauriba Writer Fraternity Singna Ngasi Ngasimak Manipur Miyamna Thengnariba Awaba Phibam Asisu Lakadoriba Tungi Mirol Singda Ningsing Bayaba Amadi Khang Bayaba Mawongda Lairik Oina Puthokpinaba Haina Su Apel Tawki 미국에는 생리바 박 말레메 박프리막다 메버자한테 생리바도 바와나 아프시스 칭실레가 이어세랭 야오이 아데기 좀나 불안한 메시카나노 하나 파인 도그라고 하나서 야오이 아센싱무 세랭 야나 만은 포트 예가 이바 그 휴먼 사이콜로지 지금의 스터디도 이바 세랭 좀 야오이 스마이도드나 그 이바 싱나 소 마니푸르 ngasi 막 Sharing ibada, warning ibada, full ibada, or your Badumba, we writers keep fraternity, Maya Pulumakta, and Apple Tony say, Nasi Simak, Manipurna, Tangariba, Rumba, Yamapuram Chadu, Masisu, Tunam Sata, Lakadava, Mirror Singna, Par Nixing Biaba, Kangriam, the Daishing Doctor Uhachu, and the same message that Thank you. Machin Mopagi Senglaba E Mari Haiba Timda E Pau Tengbang Lup Manipur na Sindana Ahan Boy Ningol Chako Bagi Tharamama Ngasi Kurai Hazor Lekai da Leiba Ima Lai Kulembi Sanglenda Pangtokre Tharamadu E Pau Tengbang Lup Manipur gi Convener Dr. T.H. Sunil Deva Advisor Athokpam Okendra Vice President Naurim Kiran Kumar Jenims ki Senior Medical Officer Konsam Surjit Amadi Desam ki General Secretary Nongthombam Thoibana President Member Singh Oina Saryaki Ngasi ki Thauramaduga Mari Leinana Lup Asigi General Secretary Soibam P Barrel na Hai Kibada Machin Maukpa Oibagi Senglaba Nungsinabagi Mari Adubu Hena Chetsin Hanabagi Wakalonda Ngasigi Ningol Chako Bagi Thauramasi Pangthokpani Haiki All Manipur Bodybuilding Association Ambasi Bodybuilding ki VED Group ki Amatangairba Register Taraba State Association Amani Amadi Manipur Amateur Bodybuilding Association MABBA Asi Bodybuilding ki Height Group ki Amatangairba Register Taraba Association Amani Maram Masina Manipur State ki Oina Bodybuilding Competition Sing Asi All Manipur Bodybuilding Association Amadi MABBA gi makhada leiba players singna AMB Amba Amadi MABBA na sinba competition khaktamak saruk yaba yagani
Amba Amadi MABBA na Sinduna competition Singda Saruk Yaruba player Singdi Amba Amadi MABBA na Sinba competition Singda Saruk Yaba ki Ayaba Piki Balakti Hari. Sepak Takraw Federation of India ki President ki Thaupuriba Jogendra Singh Dahiya Amadi STFI ki coach Oiramba Ankit Kumar Baliana Manung Matam Chadan Laikhidabada All Manipur Sepak Takraw Association Laikhidrabagi Mafamda Ikai Khumnabodki Laikhidrabagi Mafamda All Manipur Sepak Takraw Association ki President WGT na Luchingba State Association ki Thomi Kaya Amadi Sanarui Singh na Saruk Yaduna Ikai Khumnabodki AMSO General Headquarter ki Thopuramba Lupasigi Hanage President Marhum Hanif Shah ge Ningsing Thoramga Mari Lainana AMSO Yaripok branch na AMSO General Headquarter ki Miya Makhada Marhum Hanif Shah Yaripok Level Mathematics Competition among asi Yaripok High School da Mai Pak na Pakthokre competition asigi results tha asigi tangtara Marida AMSO ki Facebook page amadi media ki Kuthangda Lauthok Lagani Hairi competition asida support of Virakhiba School Sing amadi AMSO General Headquarter bu Thagat Pafungdok Laduna Laktiba November gi Tang Tara Humdoyasida blood donation camp ama Janimsta AMSO General Headquarter na Sindana Pangthok Pagaloinana November gi Tang Tara Tareta Ani Suba Marhum Hanif Shah State Level Debating Competition amasu Pangthok Lagani Thauram Singh asida su Miyam amadi Mahiroi Singna Saruk Yabiyu Hairakli AMSO Airport branch na Laikhijaba founder president Hanif Sahaga Mari Lainana the first all Yaripok mathematics competition Mai Pakna Yaripok High School da Mi Chahum na Saruk Yaduna Matam Chana Chayet na ba amate yaudana Pangthok Chakre competition asida Saruk Yariba exam controller exam in charge invigilator amadi Satra Singbo AMSO Airport branch ki makai degi Thagat Pafongdok Chari Ngasi support tawbirakliba asumna matung tarakpadasu mayam support tawbiyo haina ningsingjari Hauzik Sanabagi Pau Ngasigi Sanabagi Pauda Jalangrang Football Association Siduna Chatharakhiba Tara Mari Suba High Pau Zadonang Memorial Tournament ki final match Imphal gi Khuman Lampak ta leiba Main Stadium da Sanakhiba Galoinana Ngarang Loshin Khre Tournament Loisinbagi Thoramadida Hanagi Chief Minister N Biren Bishnupur Assembly Constituency ki MLA Govindas Konthauzam Thangmai Bangi MLA ki S Joy Kisan Singh Patsoi ki MLA Sapam Kunjikishore Jalangrang Football Association ki President Z Aguilung Gangmai Hill Areas Committee ki Chairman Dinganglung Gangmaina Mathang Sidna Athoiba Mithung Akhanaba Mithung amadi Thoramapu oina saruk yaki Final match asigi mangoinana Jalangrong Furup ki oiba Nat ki jagoi isai kayasu uttuna miyam gi pukning sumhatkhi loinana Jalangrong officers amadi Jalangrong Film for Manipur ani gi marakta exhibition match amasu pangthokhi exhibition match aduda Jalangrong officer gi team na Jalangrong Film for Manipur bu ahum ani da mai thiba pikhi amadi tournament asigi match ta Namthanglong Youth Club NYC na Sawambong Kabui Youth Club pu goal taruk ahum da mai thiba piduna champion trophy gi mapu oikhi amadi lupa lakh ani gi sale gi manasu phangkhi tournament loisenbagi thoramadiga mari leinana athoiba mithungi warol piriduna hanagi chief minister N Biren sports haiba sina tongan ba furup singi marakta afaba mari sagatpada mateng pangbata natana enkhalakliba naha singbo drug amadi aranba lambi singdagi lapna thammi hairaduna Jalangrong furup ki chilenau sing amadi organizer singna freedom fighter High Pau Zadonang gi mingda pangthokliba tournament asi chahi khudingi sinbiyu haina su apil thokhe
India ki mahut sinduna World Youth Games 2025 ta saruk yakhiba Manipur ge Jet Kundo Sanaroi Singna gold mari amadi silver ama lawba ngamkhre hairiba Manipur ge Sanaroi Singh asina mai paglakpada Jet Kundo Association of Manipur JKAM na nungai phungdorakli tha asigi tang manga dagi Nepal fawba Thailand ge Pattaya city da leiba Pattaya Sports Complex da pangthokiba World Youth Games 2025 asida Chungkham Ningthem Samom Kennedy Singh Laishram Dinesh Singh amadi Tom Cruise Laishram na gold medal amamam lawba ngamki amadi Naurem Rani Chanu na silver medal lawba ngamki India gi mahut sinduna saruk yakhiba Manipur gi Sanaroi Singh adugi team coach na Dr Moirangthem Ibom Chana oikhi Chahi Nepal the Suribi Ahen Maitram 63 National Roller Hockey Championship 2025 ki damak khalakle Championship asida Ahen Maitram na Maharashtra State represent tawgadawri Mahagna sanagadawri ba category na Tiny Tots category kawi category asida sanagadaba Chahi Kanglub asina Chahi Taruktagi Mapal Fawbani Ahen Imphal West ki Sagaro Takhele Kaidagi Maitram Niraj Luwang amasung Ambika Saugrakpam gi machanupi ahalni Panbay Abadi Ahen Mahaki Timda Khwaidigi Chahi Nauribi Scatterni Ahen Maitram Skating Amasung Roller Hockey Masanada Hanadagi medal Kaya Lobangam Kraba Sanaroi Amani Board of Control for Cricket in India gi miyang makhada chatharakliba Men's Under 23 State A Trophy gi ngasi sanakiba match amada Manipur na Arunachal Pradesh pu wicket tareta maithi pabiki match asida Arunachal Pradesh na ahanba innings da bat paiduna innings asigi over kunthraga ball anida wicket loina turaga run chamaga manga Laukibada Manipur na ani suba innings da bat paiduna over kun loibada wicket ahum Turaga run chamaga Nepal Laudana match asimai pakhi match ase New Chandigarh gi PCA New Cricket Stadium da sanakiba match ni Manipur University ki miyang makhada Royal Academy of Law oinam na sindana numit nini chathagadaba Chongtham Ongbi Rajkumari Tamphasna Memorial Manipur University Inter College Badminton Man Women Tournament 2025-2026 Nambol High Secondary School Nambol gi indoor hall da ngasi hodokre tournament aduda Manipur University Kanchipur gi Assistant Director of Sports Dr Chongtham Pradeep Singh oinam Assembly Constituency gi MLA Su ODB Royal Academy of Law Oinam GB ki Chairperson Irengbam Nalini Devi, GB ki Secretary Yelam Ramananda Singh Amade, Principal Elijah Maisnam Amade, Donor Singh Mihut Singh na Athoba Mithunglen Singh Oina Saruk Yakhi, Tournament Aduda Star Manipur College, Liberal College, RAL MIT, KMC Imphal College, MU Classes, Kumbi College, BMC TMC Standard College KPC gi nupa gi team tara mari amadi nupi gi team mari na saruk yari tournament asida makok thonglaba team sing natraga phajana sanaba sanaroi sing khakta khangatuna inter university tournament ta thagani hairi athoiba mithunglen gi warolda Dr Chongtham Pradeep Singh na phongdokhibada Picture of Manipur University ki Sanaroi Singh na Inter University ki Championship Singh da achoba fida amakan mangamli maram sina Sanaroi Singh na thawai hakchang yauna sanaduna Manipur gi mingchat purakpa ngamna bahona si haiki MLA Irengbam Nalini na phongthokibada Sanaroi Singh gi damak khanbiduna donor gi imung manungna mana katpiduna tournament pangthokpa ngamliba ase thagat ningai ni Mahiroi Singh na Lyric Tamna Sanabagi career Semgatuna Manipur gi mingchat puraknaba honna minarasi haiki Manipur Archery Association Sindhana Tagel Sai NERC Archery Ground da
यूनिट कुलहुमदोगी आर्चर चामग कुनमापल न सरुक यारगा चथरकलिबा कुंथ्रा तरे सुबा जूनियर स्टेट लेवल आर्चरी चैंपियनशिप की ngasi निनी चनबन नुमित्ता पांगथोखिबा कंपाउंड मेंस टीम इवेंटा SAC ना गोल्ड मेडल लौखी UAC ना सिल्वर अमदी साई RAC ना ब्रॉन्ज मेडल लवंगमखी जूनियर वुमेन्स कंपाउंड इवेंट के इंडिविजुअल दा साई RC की आर्चर H अल्फाबतीना गोल्ड लौखी BBA की आर्चर सेनयाई थोंगामना सिल्वर मेडल लौखी जूनियर मेंस 50 मीटर की इवेंटा SAC की आर्चर सुरोखाइबम जॉनसन गोल्ड की मपू ओइबंगमखी साई RC की आर्चर येनसेम्बम रोहित ना सिल्वर मेडल लौखी All Manipur Volleyball Association AMVA gi mi makhada Youth Progressive Club YPC isok makha lekai sindana mamang chahidagi hauduna Nambol Assembly Constituency ke manung chanba isok makha playground da chatharakpa First State Level Mini Boys Volleyball Tournament 2024 ngasi loisin khre tournament asigi aroiba oina NYVA Naurem amadi DVA Thawal ani sanabada DVA Thawal ne NYVA Naurembu set ahum sinoda maithiba piduna tournament asigi mapu oikre ngasi ki tournament asigi winner team da sel oina lupa lising tara nithoi runners up team da sel oina lupa lising tara mana oina pikhi tournament asigi best player takraba DVA Thawal gi sanaroi KH Sevandasu sel gi mana piduna pukning thawakhi final match adugi saruk ama oina NYVA Naurem amadi YPC isok ki exhibition match amasu sanabada NYVA Naurem na ani amada maithiba pikhi थौरम की सरुक अमा ओइना हुइद्रोम विद्यालक्ष्मी अमदे हुइद्रोम विद्यालक्ष्मी ना कल्चरल जगोई इसे अमदी थांग की जगोई सिंगसु उके लोइना इशोक तगे नेशनल थाक दा टूर्नामेंट दा सरुक याबा ngамlaba सानारोई तरुक दा सेल की मनापी दुना पुनिंग थौगतखी थौरम दुदा इसो ग्राम पंचायत के प्रधान W देवेन ब्रिकफील्ड JS इसो के प्रोपाइटर S जवनबी लेमपोकपम जिला परिषद मेंबर के जेम्स संजनबम पुखरमबम जी ग्राम पंचायत के प्रधान N ब्रिजिट SK वुमेन कॉलेज की असिस्टेंट प्रोफेसर S जितेश्वर ऑल मणिपुर वॉलीबॉल एसोसिएशन के VP W लक्ष्मी DYASO बिष्णुपुर L मेघबरना PRDA बिष्णुपुर के सेक्रेटरी L सुरंजॉय CN एंटरप्राइजेस के प्रोपाइटर H हेमंता इसो ग्राम पंचायत की वार्ड मेंबर्स सिंगना अथोइब मिथुंगलेन सिंग ओइना सरुक याखी थौरमगा मरी लेना S जवनबीना फोंदोखिबदा इशोक ग्राम पंचायत के प्रधान इशोक मखादा प्लेग्राउंड अमा कटपदगी लेकाई असिदा सानबुंग अमा लेदुना सानरोय कया थोरकलिबा नुंगाइबा फावी लोइना सानरोय कया सु थोरकलगनी थाजै अदुगा हौरकलिबा सानरोय सिंगना मयाई काबा चिंजाकी इपाक्तगी कनगे हाइरगदी सानबा हाइबसिना ख्वाइदगी फबा लंबिनी मरम सिना हौरकलिबा नहा खुदिंगमक सानबदा माय ओनसिलसि हाइखी लोइसिलकपदा मरुअबा पाउ अमु हना Manipur Civil Services Combined Competitive Mains Exam 2022 की kasi थोकपा एग्जाम दा नुंगथिलदा थोकपा सब्जेक्टिव क्वेश्चन पेपर यनसिलकपदगी एग्जाम की थोकले फाबुम अमा फाजिलकलबा फावबा या स्कूल चिंगा खमलेता दलेबा रिम्स की हानगी फिजियोथेरेपिस्ट असेम ओंबी बीता की हाता चेनबा सिंह फाबा ngamdabagi mayokta ima ibel singa wakat nikunta takre amadi iroi semba mayai lekai da leiba sanabandan lobagi thabak toba miyoi amagi yumda sakangba singna Chinese hand grenade ama thamjilam le ngasi gi onadi ISCOM news na pizza ba manipuri pau matang asilo shinjari meng tabira ba singba amka hana khurumjari